Maroiba pau nong lepta na chubadagi Manipuri mafam kayada ising ichawgi awaba mayoknare. Kurai haikru makhong amade hangangda Imphal turel kaire mafam kharada ising pathokle yum kai kaya amang ata thokre. Nungkaw amadi new kay Funday ani gi marakta ching ning khairak padagi Imphal jiri lambi phaunadre. Amade ising isawgi yenglaga matam kharagi oina miyam gi khongjang handokle haina kokomi na haikre. Kurumjari ISTV gi pau miyeng tabiri basingbu taram nokjari auji pau santor pijari. Nong lepta na chubadagi Manipuri ching amadi tampaki mafam kayada ising ichawgi awaba mayoknare. Imphal gi tongan mafam singda ngasi nauna ising ichawgi awaba mayoknare. Hiram sida pauda mama. Ai new jilai jari mafam asi Pureroma kongnang kongdani haukiba numit kharani asida leptana nong sing churakpana Imphal dalai riba turen anambana ising imai chona chenba honaraki chekon dalaba brighter academy gi mapade Imphal turen asi kairakpana maram oiraga sanjen thongga leba VIP colony Pureroma kongnang kong andro parking chekon na chingma pafam asida ising thumjan khibadagi awaba kaya maigun riba gi sakta maduni miyam na ubiribasi Highway is also number or Lambiasi found and Saliba, Tabankan, Saliba, Muishing, Maru and Mahirushing the Cam, our thing they have to Miam Punam to Tamilis. Ngasi MUG exam tower, Sapaneva, Manipuri, non Sinan Pimorga, Konamang Sida, Satpayatan later. Nandigi Adumi Tora Lak when exam say Adungasizo, non Sina, Satpayade, a way exam tower, say Pangwida, Pangada Pangwida, Isa. School jago kaage lak bane ba saida thumam me ba alda khara mong yeng la ko san ta yaram draba isa osina maram orage yum thumjan khiba sing adudagi thokpa nanghaudaba amadi thokpa ngamdaba mioi sing loinana pochai puthokpa gi thaba mari lenaba department sing na kanna khonari ꯑꯩꯈꯣꯏꯒꯤ ꯀꯔꯤꯗ ꯆꯦꯀꯣꯜꯁꯤꯗ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯥꯖꯜꯂꯛꯑꯦ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯈꯩꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯔꯁꯨ ꯄꯥꯡꯒꯦꯅ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗꯅꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯏꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯟꯅ ꯆꯦꯟꯕꯗꯒꯤ ꯒꯥꯔꯤ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯃꯝꯃꯒ ꯑꯩꯈꯣꯏ ꯃꯐꯝꯗ ꯆꯪꯒꯦꯅ ꯏꯁꯤꯡ ꯄꯥꯖꯜꯂꯛꯏꯕ ꯃꯐꯝ ꯑꯗꯨ ꯆꯪꯒꯦꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯇꯦꯡ ꯈꯔ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯈꯔ ꯇꯧꯒꯦꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯇꯧꯒꯦ ꯄꯣꯠ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯑꯃꯕꯨ ꯑꯣꯏꯔꯦ ꯃꯇꯦꯡ ꯈꯔ ꯇꯧꯒꯦꯅ ꯂꯥꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ nong asi makhatana nong ni chu deptana chu thaba taragadi mamang sei 2024 thokibi ichau aduda mayok na khiba awaba adudagi hen handak chaina mayok na ga haibagi mayam na mi painari ISTV Paugi Damakta, video journalist Sagol Sam Sanjoy Gilonin Paudam Zarib, Karnajit, Porerama Kongnang Kong, Imphal East. Kurai haikru makhong amade hangangi mafam anida Imphal turel kaire mafam kharada ising pathaba yaure yum kai kaya amang ata thokle kaya amana thumjin khre Kurai haikru makhongda turel torban kaiba du ngasi ayuk pung 10 rom tabada turel gi mamang thangba water supply leiriba adugi manakta thokibani haire thaudok aduda mama macha ani ising na chen thakre haina miyam na hainer padagi Arambai Unit 10 amadi Unit 17 na mama macha ani ado ising thumjilaba yum amagi mathak thangba sarukta leirambadagi kanbangam khre haire
Hangang mayay lekay mapadasu Imphal Turel gi longnambal phutjama hena kaibadagi yum kaya ising thumjin kre saphagadaba mafam singda leina kre hiram sida aikoi gi paumida ki paudam ama अखोइना हुजिक लरिबा मफम असे हंगांग मयाय लाइकाइगी लाहारोबमगी तुरेन मपानदनी मफम असिगी बगी नाकंदा फुच्चा मे हेना ngasi anganbada turengi torban kaibadigi ising patharaktuna turengi mamang thangbada sarukta lairiba koi khunsing ising thumnin khibagi phibam ni mamangda akoi hairiba mafamji aikoigi hangang laharobomgi koigi mathak-sida dom chathok-chasin tawraga ringban ama ringban mathak-sida nakan lepte wal lerami lekte wan do aikoigi mamangi ising ichaugi adudaidagi amuk namdagre naung namuk challa matung duda hata mo namdaraga amuk kaibani aikoigi hairi mafam sida koi MI department gi water reservoir ju lairi water reservoir je koi namdagre aduga chahi khudingi adom hairi mafam sida adom taw laire ising ichauje ado mari leina bajingna khara phajana quality maintain tawna phajana sembiyu haina niksingjare ising sina khoigi turen torban kaibdigi sohaliba lekhoigi mamang thangba sarukse mafam jaga ji kada kada dano aduga masina kana kada bau sohalage kada bi akoi sigi jaga je hangang maya lekai thakjom direct kawe sigi mamang thangba troban sidagi ni kairi je si kai je ngarang ki athengba pung 13 taba adai dagi lekai mayamgi इसिनाव मैम थोलकांदा अखोई बोरादा हालागा लाइबाक सिंगे थिंगबा हवे लाइबाक सिंगे थिंगबा हबदगी सुम इसिंगी इमाजे सुम वांखले अदुदगी अखोई लेकाई जिगी लेबा इनाउजिंग गाड़ी कांटेक्ट तौद खोदना अदे लेकाई जे लेबा गाड़ी मैमना सपोर्ट तौकांदा अखोई पुंग अमा ताबदगी लाइबाक से मरी थोनबा हबने हने याम थोलगा जो इसिंगी इमाजना सुम लेबदो वांखलकबा मतम चन्ना लाइबाक से थोलौदन मरम वकांदा अखोई ngasiगी इसिंगजे कायबने तबदो सि मतम चन्ना थबक से सुरमबा हौजिक चलेबा लेमतनि वाजे लेला चनबे मुता जरो कन्ना वार फुटिंग सुरम तादी अतः लेबाक से मतम चन सोलम तारे अखोई ngasiगी ising ichau na lekai ja mangal leba wahal leba मैम जे सि थोमोय
hauji ubiriba saktam asi turen torban kaira matungda centrak pa ising na yumnakta changsilak pagi saktam ni hari mafam asi ising gi saphuna kanbana maram moraga akoi changsin bangamde ising tumnin kibana maram moraga khunja kaya miwa kya di mafam asi thadoktuna khoi laka gi community hall safa gada mafam da khoi relief camp oina sakhiba lainare ising asi khoi mai leina balenga gi official singna matam chana chinghoda taraga di turen torban gi mamang thangbada tariba khunjing asugi mati awaba oigani haibasi khoi gi uriba saktam asina dum takpa ngami ISTV pawgidamak jigagan sara magalona pawdum jariba khwarakum nawba ISTV news haingang mamang laikai Hangang Kendra ki manungda leiba kontha halop makhalai kai Shaki lampak haina khangnaba mafam dasu Imphal turegi torban kaibadagi mafam aduda leiba yumsing isingna thumjin kre Tokyo Olympian bronze medalist Sanglakpam Nilakanta Sharma gi yumgi sumang isingna thumjin kre hauzik su leptana chenthakpa isingi khongjen yangbana hena phibam lurakpa yana leiri hairi Kurai Hekruma Kong Mapada Turel Torban Kaibadu Tingnana Ba Kurai Esik MLA Susindro Laktuna Yengsin Kre Turel Torbal Tingnana Bahonabada Ishing Chauba Yengba Lakpa Migi Masing Yaman Bana Matam Chana Tabak Paikat Pangamdre Miam na Ishing Ichau Yengba Chatpiganu Masiga Mari Laina Basingna Awa Ana Tarba Singda Mating Pangna Bahonabada Chauna Kudong Chata Bamayok Nare Haiki Koi Yam Laibak Tiba Tare Aying Chupai Tare Yam Honabuni वो जी हारी बा कनो से मत्ते से पिक बन से अदुगा कोई नसु मतम चाना होने दे हबीदन ते मयाम कन्न होने मतम चाना हिंग सु होने मतम चाना कन्न होने तो वो प्रॉब्लम से होजी अखोई साइडिंग ने कोई थिंगे ना होने रिज वो लंबी से चफम लेता वो कोई येंग बला को मयाम से ना मरम वर्गान लंबी से चफम लेते अदुगा transportation आइडी the चंगदबा materials हिंग हाइता साइए कोई समझना है कंदा लेबाक से अकंग बदा काले अदु चंग बयादे आइडी लौफम लेतब forest department ना थिंगी है मन तो है तो ना अदु होजी कोई थिंग दबगी वाफम दना कोना खनरगा होजी की immediately मसीगी जगह से प्लग तो दिया दबिना कोई चिमिरोंगे चिराउ सिंदगी हाइता रे अदुदगी वने लौगनी मरमदि कइनो हाइबो तंदा तिनसिरो ते लौबो यामने तिनसिरो चो होजी थोंग अमा साबना मरम ओरकांदा communication उपाय लेट्रे अदु अनी सुबदना अखोई कंगलारोमदि लौबो याबनी अदुसु सिगी फ्लड सिना आइदी काई सिना मरम ओरकांदा असोंदु चटप याद्र अदुना only one route अमा खतंग लई सलानथोंग खुनानी काक्तगिना सलानथोंग तारपा सलानथोंदगिना हैकु मखोंग ताबा लंबी से मसी मखतंग पब्लिक मैम द आई कुरमा हाइजरी मसीगी सिमतंग क्लियर तो बिरगदि अखोई याम अथु मतम दसी थिंगबा ngamni नत्रगदि हाइबा प्रजासिंगबो हाना तांथोकद्रा गाइना सोक्तननबा लेबाक को पोरोनो होनगद्रा न खनबन मसीगिनता दुगिमते अवाब फावी अदुना मसीमतंग आई हम्बल अपील तौजरी मसीमतंग मैम पुरंग मतंग पांगी Numit khara digi mamang digi nonglepta na tabana Manipur ki turel kaya warning level dagi wang na chen bana maram oraka turel kaya pathok payaure Imphal turel na telepati mapada ising pathok na yum kaya da ising changsin bayauke mafam aduda mari leina basingna lebak thonjin bagi thabak paikhat ke khurai chingang bam mapada ising pathorak tuna lambi da chensin baga loina na lai wang ma laifam gi mafam kaya su ising thumjin ke Kuman lampak ki changpham lambi mapadasu ising pathok pahore mafam atuda leiba miyamna JCB sizinaduna ising thingna bahonaki mafam asidagi khara changsilaga leiba sports complex asigi wall gi mathakta ising chenbana wall landuna ising changsilagle mamang dasu turel kai khiba khurai lairik yangbam mamang laikai mapada mafam kaya ising pathorakpadagi laikai adongi miyamna leirai thonbaga loinana ising pathokpadu thingna bahonaki mafam aduda leramba club ki mioi amana laikai asi mamangda ising ichau thokibana miyamna awapa kaya mayokna duna lerakpani ngasisu turelgi imai pathoroktuna yumda changba yaure mari leinaba department na phone tawbada pairaktaba si pende leibak lofamsu lanai oina leitabana khudong chadre
अफंग मफमदगी लेबाक बोरा खर लौरगा इसिंग थिंगनब होटनबदा अवाबा ओइरे मरी लेनब डिपार्टमेंट अथुबदा मिडियंग चंगबिनब वाफम थमखि पैसा जगह जिंजु ना यूथ ऑर्गेनाइजेशन लारी ममांग लेकाई का वेगो कोई डिपार्टमेंट से अपना अपने लेबर कंटेन नंबर से वो दफा न सुसो ले रहे अदा कोई ये लोकल करो इमेल की साइट की मी कोई वर्कर सिंह हाई कान दसु डिपार्टमेंट ना लेबाक लाउ जे छिंजले है अदा थर्ड पार्टी नाम तो तब या रोय डिपार्टमेंट ना तब दमने हार पदगी अजि लेबाक लाउ बम ले तदना कोई जे सिंह पादर का चे ले छिने अदा कोई कराई लेबाक लाउ तो ज्ञान ता दे मयाम तौर अगम थाक तदे कन हो मयाम सुम पाउलो ना बदा ई नुपी म कोई काय सिदा मोई मयुम दे सना रे थी फंगना तरे नोट रिसीबल ना ले रे अदुने अखोय जे ममान दे सिंग चावरगा हंजन हंजन थुमदना हुजु पावा अवाबा मयुनरी अदुगा सिगी फिल्म जे अखोय ngरang nan degi सिंग चावर कदब लेरगदी खाना खितंग मांगजौना चेन साजे कन्ना चेना जबने ngरang नंदां कोई क्लब लेकाई अकुंगी क्लब मयाम पुल्लगा कोई साई जगह का जे खुंजन जबने ngरang जे अदा मखा ताब दे लेबा लवम लेतन कोई पंगाव ना ले महाबली की मपादसो इम्फाल तुरल की सिंह पाथोरकपन मरम ओइरगा मसिगी अकोइबदा लेरिबा मफम सिंह मरुइना महाबली की लाई खुरमफम इसिंग न थुमजिनख्रे इम्फाल तुरल की मफम कयादा लौनमबाल काइबा अमदे पाथबदगी इम्फाल ईस्ट डिस्ट्रिक्ट की मनुंग चन्ना हाइंगांग केंद्र खुराई वांखई अमदे या स्कूल केंद्र की मफम कयादा इचाउगी खुदोंग चादबा मायोकनरे श्री श्री गोविंद जी मंदिर अमदे ऑल इंडिया रेडियो इम्फाल की ऑफिसु इसिंग न थुमजिनख्रे इम्फाल तुरेल की मफम कयादा तुरेल लेराई कायदुना अवाब कया मायोकनरबसु इरेल तुरेल की फिभम चिंगनानिंगाई ओइदना लेरंबादु ngasi ayuk pung nipalom tarakpadagi ising imai khangen hengalakle तुरेल असिगी मतंगदा वाटर रिसोर्स तगे फोंदोरकपदा तुरेल असिगी इचाउगी चांग असि खंगवांग वांखलकले हौजिक फावबगी ओइना तुरेल खोंनुंगदा चेनबा ngambagi लेवलदा लैबा मरमना खुदोंग थिनिंगाई थाक फावबदी यौद्रे इरेल तुरेलगी ओइना मिपाइनिंगाई लेत्रि हाइरे इम्फाल इसकी पुखाव तेरापुरदा लेबा दोलाई थाबी वेरेस की सटर तरुकी मनुंगदा अमा ngasi ayuk pung 10 makhairom tabada isingna फकाई ख्रे हाइरे मनाक नकपदा लेबा खुंजा सिंगना फोंदोरकपदा नोंग लेप्तना चुरकपना मरम ओइरगा ngasi अयुक्तगी सटर सिंगी मथक लालगा इसिंग चेनबा होरखे नहान मखैदी इसिंग ओवरफ्लो चलकपा मतमदा सटर सिंग हाइगतपनी ngasi दी इलेक्ट्रिक लाक्ते हाइदुना इसिंग मनुंगदा सटर लेख्रबसु जिंखतना लेबा उखे पुंग 10 मखैरोम तारकपददी सटर अमा फकाई खिबने सटर कायखिबसिना मरम ओइरगा हौखिबा चहिदा इरेल तुरेल असी काहेना इसिंग चाउखिबा अदुगी चांगदा इसिंग हेनगले वेरेज की मथक थंगबा सरुक्तगी इसिंग हंथखरे हाइरे वेरेज के थाबी वेरेज के सिंग की जुमाई जति औरे सिटी पाकाई मुने सटर नाम मथंदा सटर अमा काई रे कुजे तू सिदा लेरिबा मयाई गिजे पूरा बेरानी को सिदे अदुकी मति खुदोंग थिबा याबगी कंडीशन नी हुजिक लेरिजे क्वाइ हाई लेरि तो आदा सतर सिंगे याम थुना चौखलक्तरो चार चौखतपगी चांगे चार हेंकलक्वान काइदरिबुको तत्खरेबा सेमाई तुरेल की इमाइसु खुदोंग थिनिंगाई की थाकता चेले ngarang ahingdagi turel gi manak nakpada taba yum singda ising changlakpadi miyamna ichawgi awaba kaya mayoknare hairi semai turel ngarang dengan si takha be chakotpa ile lekin dabi santipur gi yum thumba ju aure turen gi mai de
hare लेप्तना चुरक्पा नोंग असिना मरम ओइदुना नोने डिस्ट्रिक्ट तसु चाउना अकाइबा पिख्रे इम्फाल जिरिबाम लंबी की तोंगान तोंगान मफम सिंगदा चिंग निंखाइबा यावरे मसिना जाथोक जसिंदा चाउना खुदोंग चातबा मायोकनरे डिस्ट्रिक्ट असिदा इलेक्ट्रिक फंखिद्रे गाड़ी कया लंबी असिदा पंदुना लेरी हॉर्टिकल्चर की फार्म कया अमांग अता थोले डिस्ट्रिक्ट असिगी मनुंगदा चेलिबा इजै इरेल इरंग अमदे लेमताक तुरेल की इसिंग की इमाइसु वांखलकले हाइरी नुंकाओ अमदी न्यू कैफुंदाई अनि की मरक्ता चिंग निखाइरकपदगी लंबी फाउनद्रे मरी लेनबा कंपनी की मियोइसिंगना सेंगदोकपगी थबक चथखरे नेशनल हाईवे नंबर 2 के कारोंग अमदी सेनापति की लोनबा मफमदा चिंग निखाइबदगी लंबी चथोक चसिंदा चाउन खुदोंग चादबा मायोकनरे हाइरे कांगपोपी डिस्ट्रिक्ट हौखिबा अहिंग नोंयाई मतुंगदगे कांगुई लोक अंगकपा फंगना साफु कन्न चेंथरकपदगे जॉलहिंग वैंगे युम हुंफुरोम अमंग अता थोखरे कांगपोपी पुलिस अमसुंग लोकल यूथ सिंगना इचाउगी अवाबा मायोकनरबसिंग होंदोकपकी थबक चथखि नोंग कन्न चुबासिना डिस्ट्रिक्ट असिगी मनुंगदा लेबा नेशनल हाईवे 2 गे मफम खरदा चिंग निंखाइबदगे अमंग अता खर थोकले दाइली अमसुंग याइकोम पाउ खुल अनि की मरक्ता चिंग निंखाइख्रे हाइरे हौजिक लमदम असिदा थोकलिबा इसिंग इचाउगी येंगलगा मतम खरगी ओइना मियामगी खोंजंग हंदोकले मणिपुर मियामना यागदबा लेंगाकी ओइबा वारेप अमा लौद्रिबा फावदे कोकोमी अमदि मियामना खोंजंग सिंह कोकोमी की एपेक्स बॉडी सिंगा तानरगा मखा चथखिगनी हाइना कोकोमी की कन्वेनर खुराइजम अथौबना फोंदोखरे लंफेलदा लेबा कोकोमी की ऑफिस ता पांगथोकपा पाउमी सिंगा उनबा अमदा महकना मखा ताना जंगसिलकलिबा खोंजंग असिदा लेंगाका मियामगा पुन्ना वाखल अमा तामिनद्रिबा फावदे खोंजंग असि लेपगी पांदम लेत्रे ngasi nongmani asida natural calamity thorakpa amade khongjang changsiliba imaibel singdasu khudong chadaba mayoknarakpa khara leibadagi matam kharagi oina lepani kokomi amadi miyamna taliba demand asi phangriba phawbadi leppa leitana khongjang changsinkhigani mahana makha tana megi tang ahumda pangthokhiba people convention adugi matangda home ministry da akupa warol saruna ba haukiba me kunga tarukta final tarakpadagi kokomi gi mioi tare na sabat tim ama tang kunga tare ta imphal thadokhe ministry gi kangbu ga wari sanaba aduda gwaltabi gi thodok yauna miyam na pamliba apology tawhanba amade mari leinaba singda matik chaba cherak piba haiba wafam adu marik chumna thamlamke होम मिनिस्ट्री की माइकई की चप चाना थबक पाइखटकनी हाइरक्त्रगसु डिमांड सिंग अदुदा रीजनेबल ओइबा डिमांड खरा यावबना मरम ओइरगा थबक खरा सोइदना पाइखटकनी हाइबगी थाजब पिरखि अमरोमदा मे अहुमदा पांगथोकिबा पीपल कन्वेंशन अदुदा फाइनल ओइबा नते मदुदी करी करम थबक सिंग करम स्टेक होल्डर्स सिंगना पाइखटलगा थबक ओइना पांगथोकपा यागदगी हाइबदु खनबनी मखा तारकपा मीटिंग सिंगदा तानागदबा वाफम कया अमसु लेरी मरुइना सुगी मतंगदा नैनबा अमदे एनआरसी चपचाना चटननबगी मतंगदा खनखिगनी पीपल कन्वेंशन दा ताकिबा रिजोल्यूशन इंडिया लेंगाक्ता फॉर्मल ओइना पिसिनबा लेत्रे मसी तौननबा प्रिपरेशन मे ममांगदा पांथोकिबा मीटिंग दा खनबा लेख्रे इंडिया की करम्बा हाईएस्ट अथॉरिटी दा पिसिलगा हेन इफेक्टिव ओइगदगी हाइबदुसु खनबा हौरे कन्वेंशन दा लौखिबा रिजोल्यूशन अदु अनकॉन्स्टिट्यूशनल ओइबा इलीगल ओइबा डिमांड अमता यावदे मरम अदुना इंडिया लेंगांगना सोइदना याबिरकनी हाइबगी थाजबलै फोंदोखि कन्वेंशन की रिजोल्यूशन दा खनखरिबा वाफम सिंग असे मसी अखोइगी माइकैदगी फॉर्मली ओइना गवर्नमेंट ऑफ इंडिया की लेवल दा अखोइ सबमिट तौद्री मसी तौद्रीबसी तौननबगी प्रिपरेशन अखोइ नहानगी होम मिनिस्ट्री की ऑफिशियल सिंदुगा खनबा हौरे अदुगा मसी इंडिया गवर्नमेंट की हाईएस्ट लेवल ऑफ द अथॉरिटी दा कमाइना कर्म मोंग सबमिट तौरगना चुंगदगे हाइबदु अखोइ खनबा हौरे अदु हाइरु पोलिसी अथुबदा अखोइ मदुगी चप चाब डेवलपमेंट अमसु सोइदन लानी सस्पेंशन ऑपरेशन की पॉलिसी सिमा अखोइ याम कन्न ngangnai हाइरु इशू सिगी मतांग अखोइ अमुका अखोइ राउंड खरा मीटिंग खरा तौननबगी अंडरस्टैंडिंग अमदि अखोइ लेमिनरे नेशनल रजिस्टर ऑफ सिटीजन की सिसु मसी तौननब होनबदा मदुगी feasibility adagidi non feasibility area sing puthorei hai puthorei poching adu ekoi gi oiba leiriba state ki magi situation
अदगी असम की तौखरीब एनआरसी की सिचुएशन पुथोग याम कुमना नैनमीनखी अखोई मियाम सिंगसिना चथोक चसिन तौबदा खुदोंग चानद्रिबा मयाम असिगी आईडीपी सिंगी हुजी हुजी इमीडिएटली मोइना रिलीफ कैंप दा लेरगा थेंगनरिबा प्रॉब्लम सिगुम सिंगसिदे अखोई प्रायोरिटाइज तौरगा मदुदी पॉइंट बाय पॉइंट ता अखोई अयाम लोइनमक डिमांड सिंग अदु यानबम दि अखोई लेरे इंडिया गवर्नमेंट की लेवल अमदि स्टेट गवर्नमेंट की लेवल दगिसु थबक खरदि सोइदन लाकनी Langol John 3 amadi Pordaleba IDP singbu lengak na chatkhro haina matam tharakpa lengak na irang thokna basinba oina tagani haina Fox ki president in charge BMI masahana phongdokre kabole kai de leiba loop asiga office ta more dagi lanjen aduna leiriba sing yauna pangthokiba paugi mifam amada wafam asi makna phongdokibani mahana makhatana chahi ani helaklaba lan asina maram oiraga Myanmar da matam khara changjafam loduna leiruraga khara thengna lakpa IDP sing relief camp ta leina bage register tawbagi khudong chabasu phanghode maram aduna matam aduki lenga ki chief minister oiramba N Birenna Langol da leiba lenga ki quarter da more dagi lanjen rakliba sing changjafam loduna leina bage ayaba pirambani hauzik makoibu Hayeng ayuk pung mapal phawki manungda lengak na chatkhro hairakpa si Fox na akan mamong da condemn tawi IDP singi anauba leifam ama sindringai da chatkhro haiba si Fox na yaba ngamloi maram aduna hairiba wafam adu khudak ta handokadabani Fox na Ministry of Home Affairs da thengkhang kaya da pisin khiba memorandum da IDP singbu amuk hanna makoi gi maram dam da mahoksagum hanjinduna khunda laita na leihanna na ba takshinduna laklibani Marag asida more dagi lanchen narakpa IDP singbu makhoi na leiriba lenga ki quarter dagi chatkhro haibasi Fox na akan mamong da condemn tawi haiki Ngarangi media da thadoriba IDP singi leijariba quarter do thadu ganda chatlu haibu wafam singche masi akhoi strongly madudi government da na mari leinaba department na condemn tawolona matungda adugumba IDP sing adugi leifam ama sendring da arrangement tawdring da makhoi bu chatlu haibaje masi haibi ganu tawbi ganu lango ne leiriba government gi quarter leibasing asida natana Manipur gi tongan pham da leiriba IDP sing asigi makhoi gi thengnariba awaba nangba duga makhoi gi hingbagi sangga polamjing nomagi anaya ki yaropagi aduga masa amasu lai laisu tamnabagi asigumba awaba mayam je masi sarkar gi maikei degi makhoi gi damta mateng pangba yaba karamba scheme dagi yagadage je khar hena makhoi awana sita mateng pangbiu haiba wafam sima Fox maikei degi appeal tawjage ngasi paugi mifam atuda sargya kiba more dagi lanjen aduna hauzik langol gi lenga ki quarter da leiba more ward number 3 dagi ahaiba memcha kobi nupi amana langol gi quarter 13 da more dagi lanjen narakpasing leire me ahum da thorakpa irang aduna maram oiraga mayum makai mai thadokibadagi army da changjafam launana ba haijabada Nasa hingnana ba chelo haibadagi Myanmar da tha ahum lom leiruraga thorakpa matamda relief camp ta leina bagi register tawbasu phanghodre mioi bagi minungsi yengduna hanagi chief minister N Birenna ayaba piraga lenga ki quarter sing asida leirakhibani asukwana leiringai asida chatlo hairakpasi kadai da chatkadoribano makhoi masagi hanagi mafam da hanjinba yadriba phawbadi asigumba lenga ki thawong asi tawbiganu phongdorakhi Koigi mai chakibagi Aadhaar card piraga koi yare haibadagi koi leigibani asuwana leiba matamjida hoji tanbaga khotpaga anabasu yawi nongmagi hidak leina bu honagadra adagi sujing larik tamna bu honagadra masigi maraksida ngale chie puraga lakani chalo na karai da leigadoini ima hoibo asuwara dana leiba matamjida ima hoina haijaningi je Ima hoina sangba yadri boidi isang haina ima hoigi mateng pangbiduna amuk tadi masugumba thagokse amuhanna thoktanabani ima hoina aijari changi mfamda Driver amadi motor worker singidamak mausagum thabak tawkhigani haina All Manipur Road Transport Drivers and Motor Workers Union gi General Secretary Maimom Anilna paumi singda phongdokre MG Avenue da leiba All Manipur Road Transport Drivers and Motor Workers Union gi office ta paumi singa unabada Anil na makha taraduna ngasi union asig office ta Senapati District Driver Welfare Union amade Surface Transport Hills Area Driver Welfare Union ga punna phaminarba matungda driver union na driver singdagi donation chatlaga ahal oirapa driver oiramba singda pension piba hauzik mathau tauriba driver singda insurance piba na chingba thabak kaya tawkhigani
All Manipur Road Transport Drivers and Motor Workers Union asi National Federation of Indian Road Transport Workers da affiliate tauraba union ni. Union asina tauriba thabak sing driver masel tengbang pinadrabadi oithok loidabana makha tana hanagi thabak thorom sing chathakigani. Union asina tauriba thabak thorom singda atoppa register tawdaba lupni haiduna thorakpa kharana khut thingjilakpagi mathau tade haina mahakna makha take. Khudong thiba mayam thengrai miyam je koi hanna muka makha ta na sudum thengnagi ni ngasi yengo driver sing ki pencil piri driver legi da ahlu reba miyam sing ki pencil piri ni union sing jina alagi driver sing ki legi da ba khot ke da ba tawba ya nunga haidi kai gumba khara khudong chaba phangna mi dang ta ko ni insurance mom cover to im driver sing ki Sikana tauke, kanana tholaka union kari association union sari ming si kanana kai tau biauge. Yare na maming wala ka paisa khai ki pamiam do. Ngahana kai no maming ama tholamni sahi ama leraga maming mu thoni destara mo inong nong no toksani adu na moini kari khangdi no ba. Adu moini kaim khangwai masida kai mo yaubira kanu akhoi driver ki thabukti akhoi driver union akhoi na dum taujege. Tauramaduda Senapati District Driver Welfare Union ki Assembly Speaker Aich Kaiko Fojena National Highway paring the thokpa accident amadi matam ki gari panduna leiba matamda Senapati District Driver Welfare Union na khudaki tengpang piba driver singda insurance cover tawbana chingba union asina tawriliba se jahi kungani suraklabani union asigi thabak tawram leptanaba hanadagi hauna tawraklaba driver singdagi donation lawba se union asigi oina su ahongba amata leiroi haiki mayam akhoi union se Jati amakaki union latte. Maram aduna mayam akhoi union the corporation piu any akhoi Senapati district sida problem thokpa ama awana thopu mayam se akhoi na coverage tawjei mating we are ready anytime. Environment Club and IQSC YK College Wangjing na sinduna Ending Plastic Pollution Globally Haibe Hiramda College Level Symposium amangasi College asigi Multipurpose Hall da pangthokre World Environment Day gamari leina na pangthokpa thoramaduda YK College Wangjing ki Principal Professor Khundrakpam Jugindro College asigi Department of Physics ki Head Associate Professor Okram Binoy Kumar amade College asigi Department of Zoology ki Head Professor Dr. Moirang Tham Chinaman Januna Saruk Yake Principal Khundrakpam Jugindrona Plastic Haibasi Mioiba Ekoida Yamna Kana Rabasu Malem Asida Ladyba Mioiba Singyauna Tawai Panba Jiba Kuding Makta Jaun Akaiba Pire Plastic Lana Sizinaba Amadi Mawong Maril Tadana Kundok Pasina Environmenta Tinsin Kiduna Ekoi Mioiba Kaktanatana Jiba Panba Kuding Makta Lainatina Kayatu Ali Plastic sizinabagi mawong mataw amasung mangjaba mipum tingna khanghanbada mahairoi khunai nasu achauba thodang ama lobinabasu apil tawke ngasigi college level symposium aduda BSc second semester tamlibi longjam yaipharembi na ahanba Merina Thiamna ani shuba made ngangom Rikina ahum suba takre TS Paul Manipur Women's College ki Department of Environmental Science Eco Club amadi IQSC na sinduna World Environment Day lisingani kungamanga gamari lena na college level symposium competition ama pangthokre Ending Plastic Pollution Globally haiba theme gi makha da pangthokiba thoramaduda mahairoi kungataruk na saruk yakhe competition asida Department of Economics ke Haisnam Swetambara Chanu Department of Zoology ki Jalina Yambam Department of Environmental Science ki Daina Wangkai Mayum na Hanba ani Shubamadi ahum suba takre Mako mathang tarba mahiroi singda college asigi principal KSH Devendra na luchingduna manamathum singyan thoki Focusing upon the impact on the ecosystem and wildlife marine ecosystem Oji paugi marathana ten bebre amtang luminasi Haksang panatamge hairabadi iramda masimakta da leiba khwaidagi pharaba hospital singi manungda ama oiriba
Babina Hospital leijari. Mafam asida thajaba yaraba amadi sel yamna changdana specialty kun henbada ana layeng bagi khudong chaba pizari. Pediatrics, cardiology, cosmetic surgery amadi specialty makal makha kayada aikhoigi specialist singna marik chumna thawai hakchang yauna layeng jari. Aduna state wangmada amu karigi chatlugani aikhoigi Manipur da su hojikti awang bathaki healthcare fanglabada. Matam mangan biraganu sel hena tingan biraganu aikhoigi specialist singdagi malemgi apaba thaki layeng patap yumpham oiba service lobiyu. Babina Hospital, where hope meets compassion. Aku pemerol kidamak Babina Hospital, Sajiwa Jail Road, Kabai Soy Impal East Lengsin Birau. Natraga, aikhoigi phone number 6909 390666 ta call tawbirau. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama chadaba yarakte chasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti. Khudingmak sibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Hi friends, adom na gari thau hapam matam dadi afaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lobiri. Novocam health care gi original lipsa 5G na adom gi liver buson badai ngakthol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novocam Healthcare na sajaba original lipsep 5G ahum lawbada coffee cup ama free da hapjari. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu kudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Break matung da mukan taram nokcheri makhataba pauda Bisnupo Ward number 6 Thoibi Memorial Complex da Bisal Mega Mart ama Bisnupur SC ke MLA Govindas Konthojam na hangdokre thoram aduga mari leinana Govindas Konthojam na hanadi Bisal gi polam sing asi Imphal natraga Churachandpur da chatlaga leinarambani adubu ngasidagi di paisa ga janaba polam sing mafam asidagi leiba phanglagani Manipur asi English singani kungahumdoi gi me mari dagi Senmilon da achauba sothaba amalairi Hingbada changba polam sing mafam asida phanganduna Bisnupur district ki miyamda chauna kanaba soidana piba ngamlagani loinana Mega Mart asida thabak tawriba naha kayabusu senmilon phagatpada soidana mating pangba ngamlagani phongdokhi Sokar laiba si phaglan abhonabada isoda sokat hauzaram pibibo oresanu aikoi Manipur si economy da yana tokwa growth for la Sufam Nopam Hangaba, Adumagi Chandaba Yadaba, Setaba Yadaba, Fizul Kayadi, Dakata, Twibi Memorial Complex, Hambiduna, Masida, Vishal, Mega Market in Labiduna, Outlet of Mahambi was here, Asida, Aqueda, District Asida, Agi Prajasinda, economically Sogal Sings here, Kajita the Sor Monanabagi, Lambi and Mapino Nagani. Bisal Mega Mart adugi mapu oiba mutum enina ngasi hangdogliba mart ase Manipur gi oina manga subani athapada chatlaga pot leibada khudong chadaba sing mafam asida laklaga leiba ngasidagi yargani ngasi hangdogliba mart asina semlilonda ahongba ama purakpa ngamgani thajai loinana thabak phangdriba naha humbudra henbada su thabak piduna kanaba phanganba ngamle haiki Kawada chatlaga pot leiba ngamdaba public mayam am lebu sida akoina
ꯑꯩꯒꯤ ꯕꯤꯁꯦꯝꯄꯨꯔꯗ ꯂꯩꯔꯒꯗꯤ ꯅꯛꯅ ꯄꯣꯠ ꯂꯩꯕ ꯐꯪꯒꯅꯤꯅ ꯈꯜꯂꯒ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗꯨꯗ ꯇꯧꯖꯕꯅꯤ ꯃꯅꯤꯄꯨꯔꯗ ꯁꯤꯅ ꯍꯥꯡꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯐꯕ ꯑꯃ ꯑꯣꯏꯒꯅꯤꯅ ꯄꯣꯠꯁꯦ ꯍꯣꯡꯅ ꯐꯪꯕꯒꯤ ꯐꯕ ꯑꯃ ꯑꯣꯏꯒꯅꯤꯅ ꯈꯟꯖꯩ ꯁ꯭ꯇꯦꯁꯅꯔꯤ ꯌꯥꯎꯔꯦ ꯆꯦꯡ ꯆꯥꯛ ꯌꯥꯎꯔꯦ ꯈꯣꯡꯎꯞ ꯌꯥꯎꯔꯦ ꯐꯤꯔꯣꯟ ꯑꯉꯥꯡꯒꯤ ꯑꯍꯟꯒꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯁꯨꯔꯦ ꯃꯇꯝꯁꯤꯅ ꯐꯔꯒꯗꯤ 24 hour ꯍꯥꯡꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯅ ꯀꯩꯅꯣ ꯃꯐꯝ ꯃꯇꯝ ꯌꯦꯡꯉꯒ ꯑꯩꯈꯣꯏꯅ ꯄꯨꯡ 9ꯗꯒꯤꯅ ꯅꯨꯡꯗꯥꯡ ꯄꯨꯡ 8 ꯐꯥꯎꯕ ꯑꯗꯨꯝ ꯍꯥꯡꯖꯒꯅꯤꯅ ꯈꯜꯂꯤ Lagliba June mangada pangthokadoriba World Environment Day ga mari leinana Carmel Jyoti Luang Sangbam na sinduna poetry writing recitation slogan amasung drawing competition ama Carmel Jyoti Children Home Luang Sangbam da pangthokre thoram atuda tongan ba children home gi angang singna saruk yake competition adu hodringai da resource person singna angang singda environment ki matang da wangang duna khangan ke thoram adu ga mari leinana Carmel Jyoti ge director Sir Uni Florence na Sister Uni Florence na hogalak liba angang singda mahusagi akoi bagi maramda kharada oirabasu khanghanna ba pandamda competition asi pangthokpani competition asi ki manungda akoi bagi phibamga mari lainaba wakhalon kaya angang singda khanghanna ba pandam thamle competition asinda saruk yari ba angang singda mahusagi maramda kharadi soidana khanghan bangamlagani haiki to impart to the children as we are taking care of the children. We have invited the East and West Imphal children homes to participate, numbering about 13 children homes, where we want to impart to the young minds the importance of saving the earth, our Mother Earth, the God's creation, because it has so much to do for our health and for our daily living. So we have invited, and then we have invited the officials who are specialized in this to speak to the children. Not only in words, but we want the children to pick up as a habit, as a living to protect the earth. What is good and bad, the side effects of all this plastic especially, which is the theme of the year. Give Blood, Save Life haiba pandamda Mao Youth and Students Organization Imphal Mao Students Union amade Blood Bank Jenims ka kushamnana blood donation camp ama Jenims Hospital da pangthokre blood donation camp aduda Jenims da MBBS tamliba mahairoi taruk yauna mioi kunga manga na ipk Ising chawba amade irang sina maram oiraga mi yamna ipi bangamdrabasu makoina angamba khara khunai gidamak mateng pangba oina blood donation camp assissin bani haina Mao Youth and Students Organization ki president Muli Arena na phongdorakli blood donation pangthokri base Mao Youth and Student Organization in collaboration with Mao Student Union and Blood Bank Jenims ki blood bank koi yaumina blood bank si pangthokrim ne che koi je mi ju yamdre we are only 25-26 people ngaktang oye adu so akoina wakhan kha chauna akoi gi society namak kha yaba makhai pi ge haina matam na su phatre ising su chawre adu akoi mi yam khom jin ge hain di tawe adu so matam na su phatam de na koi mi kun manga kun taruk ngaktang sure Manipuri Theatre Center Assam Head Office Silchar Rangpurna Sinduna Arambam Chandramohan gi Voice of the Year Hainaming Thonba video album ama release tawbaki thoram ngarang Rangpur Silchar da leba Kaisam Luhong Sanglenda pangthokre Dr. Kunjalan Yendran Bamna Mipham Mapu oiduna pangthokiba release tawba thoram aduda Masibu pamjaba mioi kayana sargyakhe release tawkiba isai sing adugi isai mayek ikiba singdi Shinam Ongbi Sanatombi Maisnam Biramani Moirengjam Dev Maibam Ongbi Gomti amade Mumu Luang na chingbani producer da Moirangthem Dev Sorojini Sharma Gauri Kumari Singha Lai Heramani amade Gomti na chingbani isai sing asida Chandramohan ga loina na Pusparani ga duet sakminabasu yauri Banbayai Arambam Chandramohana Ishegi Lamda Kathok Piriba Kaya Asibu Ikai Kumnaba Utpa Oina Manipuri Sahitya Parishad Assamgi Humfuga Nithoi Suba Chahigi Miphamda Sangit Ratna Award Piduna Ikai Kumnakibasu Laikrabani Nahasunate Aluraba Kuna
इसे खुदुआई अदगी वीडियो नंबर साथ थोपसे अहल होबगी कया कनो लेरबनी असे हेन फजगदबते अदगी हेबदब ताई फदब लेबदगी सा यावना वखला मसु खले आई पुंसिगी मेमोरी मसु ओइना बा ओइना आई यामने हेदना कंपटीशन तौदु के आई लाइफ की मेमोरी की ओइना में ओइना बा ओइना आई खले आरे का आई नम मैमना येंबदाई फजे हाइबस आई पसिना आई खजे आई होनगन मसे मही जानदगी के वही जाले है ने खदे लोइशलपद मरोइबा पाव अमुकन पिजरी नोंग लेप्तन चूबदगी मणिपुर की मफम कयादा इशिंग इचाव की अवाब मायोक्नरे खुराई हैक्रू मखोंग अमदि हैंगांगदा इम्फाल तुरेल कायरे मफम खरदा इशिंग पाथोकले युम कई कया अमांग अता थोकले नुंकाव अमदि न्यू कैफुंदाई अनिगी मरक्ता चिंग निंखाइरकपदगी इम्फाल जिरी लंबी फाउनद्रे अमदि इसिंग इचावगी येंगलगा मतम खरगी ओइना मियामगी खोंजंग हंदोकले हाइना कोकोमिन हाइख्रे हौजिकी ओइनदी ISTV न पिजबा पाव मतांग सलुजरे निंग ताबी बिसिंग बमुकाना